ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯝꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯣꯟꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯅꯥꯏꯅ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔ ꯗ ꯐꯣꯀꯁ ꯇꯧꯖꯔꯒ ꯁꯟꯗꯣꯛꯆꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯤꯌꯁ ꯁꯦꯁꯟꯗ ꯑꯩꯈꯣꯏ ꯇꯥꯗ ꯍꯥꯏꯔꯤꯕ ꯅꯣꯚꯦꯜ ꯑꯁꯤ ꯍꯤꯖꯝ ꯒꯨꯅꯣꯁꯤꯡꯅ ꯏꯕꯤꯔꯝꯕ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯄꯥꯕꯤꯔꯛꯄꯗ ꯉꯁꯤꯒꯤ ꯄꯟꯗꯨꯞꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯥꯏꯔꯒ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯂꯝꯗꯨ ꯃꯣꯏꯅ ꯐꯪꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯅꯤ ꯂꯦꯟꯗꯔꯗꯨꯅ ꯂꯧꯈꯤꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯩꯈꯣꯏ ꯄꯥꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕ ꯌꯥꯍꯧꯉꯟꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯌꯥꯍꯧꯉꯟꯕ ꯑꯗꯨꯒ ꯌꯨ ꯑꯦꯁꯀꯤꯗꯤ ꯏꯚꯤꯅꯤꯡꯅꯤ ꯑꯗꯨꯒ ꯃꯐꯝ ꯃꯐꯝꯗꯒꯤ ꯇ꯭ꯌꯨꯟ ꯏꯟ ꯇꯧꯕꯤꯔꯛꯄꯗꯨ ꯑꯣꯐꯂꯥꯏꯟꯗ ꯑꯣꯏꯔꯒꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯀꯗꯥꯏꯗꯒꯤ ꯇꯧꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯄꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯖꯔꯕ 1930s ꯋꯥꯔꯤꯗ ꯕꯦꯁ ꯇꯧꯔꯝꯃꯒ ꯌꯥꯝꯅ ꯐꯖꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯇꯥꯃꯤꯟꯅꯁꯤ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯀꯣꯛ ꯅꯣꯟꯖꯔꯤ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯍꯥꯏꯔꯤꯕ ꯅꯣꯚꯦꯜ ꯑꯁꯤ ꯄꯥꯖꯔꯛꯄꯅꯤ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯇꯛ ꯇꯧꯔꯒꯁꯨ ꯂꯥꯏꯐ ꯑꯃꯗ ꯃꯤꯑꯣꯏꯕ ꯑꯃꯅ ꯀꯔꯤ ꯊꯣꯛꯄ ꯌꯥꯏ ꯑꯗꯩ ꯃꯥꯒꯤ ꯂꯥꯏꯕꯛꯅ ꯀꯔꯤꯅꯣ ꯃꯥꯒꯤ ꯕꯤꯗ꯭ꯌꯥ ꯇꯥꯅ ꯇꯝꯃꯝꯕꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯥꯒꯤ ꯇꯧꯖꯕ ꯅꯤꯖ ꯀꯔꯃ ꯐꯣꯟꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯏꯕ ꯍꯤꯖꯝ ꯒꯨꯅꯣꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯐꯇꯔ ꯖꯦꯅꯦꯔꯦꯁꯟ ꯂꯥꯛꯏꯕ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯅ ꯈꯨꯠ ꯊꯤꯟꯗꯅ ꯇꯥꯛꯄꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯍꯥꯏꯔꯤꯕ ꯅꯣꯚꯦꯜ ꯑꯁꯤꯅꯤ ꯑꯗꯨꯅ ꯅꯣꯚꯦꯜ ꯑꯁꯤꯗ ꯎꯠꯂꯤꯕꯁꯤ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯄꯥ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯅꯤꯁꯦ ꯃꯣꯏꯒꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯍꯟ ꯑꯣꯏꯔꯕꯤ ꯃꯕꯣꯛꯇꯨ ꯅꯠꯇꯅ ꯑꯗꯨꯕꯨ ꯃꯕꯣꯛꯇꯨꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯛꯇꯅ ꯅꯣꯡꯒꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯁꯨ ꯑꯅꯤꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯍꯤꯡꯍꯧꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯗ ꯉꯁꯤꯃꯛ ꯊꯣꯛꯏꯕ ꯌꯥꯝꯅ ꯃꯥꯟꯅꯖꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯗꯤ ꯂꯩ ꯑꯁꯨꯝꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯥꯟꯅꯕ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯃꯤ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯅꯣꯚꯦꯜ ꯑꯁꯤꯗ ꯎꯠꯂꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯔꯣꯏꯕꯗ ꯆꯠꯊꯖꯔꯛꯀꯗꯣꯔꯤꯕꯁꯤ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯑꯉꯥꯡ ꯑꯅꯤꯁꯤ ꯃꯄꯥ ꯃꯁꯛ ꯈꯪꯗꯦ ꯑꯗꯨꯒ ꯃꯃꯥꯁꯨ ꯀꯥ ꯍꯦꯟꯅ ꯈꯪꯍꯧꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯕꯦꯝꯄꯣꯛꯅꯁꯨ ꯋꯥꯔꯤꯁꯦ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯀꯥꯟꯗ ꯀꯥꯏꯅꯊꯪꯗ ꯃꯕꯦꯝꯄꯣꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯔꯀꯥꯟꯗ ꯐꯪꯉꯀꯥꯟꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯕ ꯌꯥꯗꯦ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯣꯏꯅ ꯑꯗꯨꯃꯛ ꯌꯦꯜꯍꯧꯉꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯆꯠꯊꯗꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯆꯠ ꯑꯣꯏꯅ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯃꯥꯒꯤꯗꯃꯛꯇ ꯃꯕꯦꯝꯄꯣꯛꯇꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯒꯁꯨ ꯎꯀꯜ ꯍꯥꯏꯇꯥꯔꯦ ꯎꯀꯜ ꯃꯣꯏꯕꯨ ꯀꯟꯕꯤꯕꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯎꯀꯜ ꯅꯠꯇ꯭ꯔꯒꯁꯨ ꯄꯤꯛꯅ ꯑꯗꯨꯝ ꯃꯣꯏ ꯆꯠꯀꯗꯕ ꯂꯝꯕꯤꯁꯦ ꯇꯥꯛꯄꯤꯕꯁꯦ ꯃꯁꯤ ꯏꯁꯣꯔꯃꯛꯀꯤ ꯁꯤꯝꯕꯣꯜꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯄ ꯃꯄꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯄꯨꯕꯣꯛꯁꯤꯅ
ꯃꯙꯧꯁꯤꯅ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯒꯤ ꯋꯥꯔꯤꯅꯤ ꯑꯁꯨꯛ ꯀꯨꯏꯕꯗ ꯂꯣꯠꯇꯅ ꯊꯝꯃꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯑꯏꯕꯒꯤ ꯈꯣꯔꯖꯩꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤ ꯑꯁꯤ ꯑꯩ ꯃꯈꯥ ꯆꯠꯊꯖꯔꯛꯂꯒꯦ ꯑꯗꯣ ꯑꯩꯅ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯍꯥꯟꯕꯒꯤ ꯈꯖꯤꯛꯇꯪ ꯍꯟꯖꯟꯖꯒꯦ ꯍꯧꯖꯔꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯦ ꯃꯄꯥꯁꯤꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯦꯡꯅ ꯄꯥꯎ ꯇꯥꯍꯟꯕꯤꯔꯤꯕꯅꯣ ꯃꯍꯥꯛꯅ ꯍꯤꯡꯉꯤꯉꯩꯗ ꯇꯥꯛꯄꯤꯔꯛꯄ ꯌꯥꯗꯔꯥ ꯃꯗꯨ ꯑꯩꯁꯨ ꯑꯗꯨꯛ ꯃꯨꯟꯅ ꯈꯪꯗꯦ ꯈꯨꯂꯥꯛꯄꯅ ꯈꯪꯂꯝꯒꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯗꯤ ꯅꯪꯒꯤ ꯄꯥꯕꯕꯨ ꯄꯣꯛꯄ ꯑꯍꯜ ꯑꯗꯨꯗꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯕꯤꯔꯛꯅꯕ ꯄꯥꯎ ꯆꯦꯜꯂꯛꯏ ꯍꯥꯏ ꯍꯥꯏꯗꯤ ꯃꯥꯅ ꯅꯥꯔꯛꯑꯀꯥꯟꯗ ꯑꯁꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯄꯥꯕꯕꯨ ꯄꯣꯛꯄ ꯏꯄꯨꯕꯣꯛꯅ ꯃꯔꯝ ꯈꯪꯕ꯭ꯔꯥ ꯅꯍꯥꯛꯅ ꯎꯅꯔꯒ ꯈꯪꯒꯅꯤ ꯁꯤꯐꯥꯎ ꯑꯩ ꯄꯥꯖꯈ꯭ꯔꯦ ꯃꯍꯥꯛꯀ ꯎꯅꯔꯒ ꯈꯪꯒꯅꯤ ꯈꯨꯂꯥꯛꯄꯅ ꯍꯥꯏꯕꯗꯤ ꯅꯌꯥꯝꯕ ꯂꯩꯇ꯭ꯔꯕꯁꯨ ꯅꯍꯥꯛ ꯆꯠꯀꯗꯕꯅꯤ ꯑꯍꯜ ꯑꯗꯨꯒ ꯎꯅꯔꯨꯒꯗꯧꯕꯅꯤ ꯍꯥꯏꯍꯧꯋꯤ ꯁꯨꯃꯥꯏꯅ ꯈꯨꯂꯥꯛꯄꯅꯁꯨ ꯑꯇꯣꯞꯄ ꯑꯃ ꯊꯥꯔꯛꯄ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯎꯅꯔꯨꯒꯗꯣꯔꯤꯁꯤ ꯃꯄꯥꯁꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯗꯤ ꯃꯌꯥꯝꯕꯗꯤ ꯆꯥꯅ ꯊꯛꯅꯕ ꯊꯤꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯊꯕꯛ ꯁꯨꯕ ꯄꯥꯎ ꯏ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯐꯣꯟ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯦꯁꯦꯖ ꯇꯧꯅꯤꯡꯉꯥꯏ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯀꯅꯦꯛꯁꯟꯁꯦ ꯆꯠꯈ꯭ꯔꯒꯗꯤ ꯎꯗ꯭ꯔꯒꯗꯤ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕ ꯈꯪꯗꯕꯗꯨꯅꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯒ ꯌꯥꯝ ꯈꯦꯠꯅꯕ ꯁꯪꯁꯥꯔꯗꯨꯅꯤ ꯇꯧꯔꯤꯁꯤ ꯑꯗꯨꯅ ꯃꯍꯥꯛꯀ ꯎꯅꯔꯒ ꯈꯪꯒꯅꯤ ꯈꯨꯂꯥꯛꯄꯅ ꯍꯥꯏꯕꯗꯤ नयाम्ब लेत्रबसु नहाक चक्कदबने अमदि चत्तबा याद्रे अहल अदु उनरुगदौबनि हायहौई अहल नाइदि ngसाइगि मपा पोपो मबुबोक्तो अहाक लेफम खंगलमदे अहाक कपनिंगलमि नोकसु नोकनिंगलमि अमुकसु कीबना इथंदा लेबा ngamlamde मादि अंगांगनिना पाव अदु थाजबसु ngamlamde थाजदबसु ngamlamde angakpa हाइबम खंगदबा थौदोक अमनि अइना मतम अमदा थाजरमि थाजदुना अदु मराई अखोइना लांबा फंगद्रबा अखोइगी यामना नकनबा कनागुंबा अमा लैरी हाइना पावदो चुंबनी अहाक वारोरमि नुक्सिरमि अखोइ इबोकना करिगिदमक्ता वाफम असे ताकपीखिदे अखोइदा अइना पाखुम पीदना तुमिना लेबदु उरगा अहलदुना असुमना हाइरमि हाइरक्लमि नफी नरोल होंदोगलुरो अहाका लोइनाना चकदोरिबन अहाक मफम ताकलमगे हौजिंगमक हौजिंगमक युमथुंग इमुंग ताकलमलगा युमथुंग थुंगबदुदा लैरिबनी अहल अदुगी मतुंग इंदुना अहाक चटलमि ख्वारमन कैथेन अचौबा लांथोकलगा अवांग पांगना चखटलगा इंखोनुंग अमदा चंगलमि चावरबा युमजाव तनान तनानबा ममांग संगोय मखा थंगबदा लैरिबा कई फौ थंगनबा मफम अमा अखोइ ममांगैदा दुमक थमनरमि नुंसित नुंसा चप चाना फंगबा मफमनि हारिबा मखा थंगबा मफमसे फौसुखों फौसुरा चानरंबा आइदि फौसुनबा सुक तौरगा यांकोक तौरगा खोइ चानरमिबनी नापी मका अमता ताद्रबा सुमांग थेलोंग सुमांग हाइबसिगा थेलोंग हाइसिगा डबलिंग दि ओइ अदु मफमदि खेनै अदा सुमांग थेलोंग पुनमक अदु दताई इमुंग अदु मचिंजाक चाबा इमुंग अमनि हारिबा कनु मखोइना चटलिबा मपा बुंगी हाइता मपा लैखिद्रबा मपागी मयुम हाइजबा तारे अखोइना चंखिबा मांगोंदा संगोइदा मी फना यामना लैनरमि अहल अदुना मांग थाजना अखोइ अनिमक अवांग नाकथगी मपा चुरी थाबमदा लेपलमि नाकथाइदि अखोइ युमजाव साबसिदा उखोंग अनि ममांगदा मयाय अमा अदुगा फमेन अमा अदुगा नाकथा हाइसि असे ख्वाइगी अवांग थंगबदुनि अखोइ बु उबदा नुपी अमना करी थबकी ओइरबनो कना उन्नबिगदौरिबनो असोमदा लेंसिनबिरो मांगोंदा फक्थारमि अहल अदुना हाइरई खुराबु लेबरा अखोइ कौत्रुक्तगिनी खुलाकपना थारइबा कौत्रुक्तगिनी हेक हारुबदा लैरमलिबा मी पुनमा अखोइ रोमदा पुमहो पुमना यंगलक्लमि अखोइ पुनमक इंगंग अंगनबगुम तौरमि कदोमदगिनो मौमियाय चलबी अमना छौ छौ लाउना कनाना थारकपा खुलाकपना हाइबा युम ओनरमनी थोपिरो कनागी खुरानो थिरकलिबसिबो आइदि नुपीसिना मागी
खरा मथों मरम हुक्तबा मोगी निंगोनगुंबरा मथंग नुपा नहा खरसु चलो हाइना अखोइबु तालकलमी हाइबदि मथौदुगी मिसंगदा लैबा माना थाक्तना खोतना लैबा मी अदुगुमना मथौदुना थाइना तौखिबदो अदु मोइना वारी खंगबदगी अखोइबु तालकलमी अखोइ पुमलांग लांगलमी अखोइ मखोइ पुनमक पुमलांग लांगलमी अहल अदुना करीमता फिंगतना इतप तपना हाइरमी अखोइ सिदा लैगे लाकपा नते खुलाकपना थारकपगी लाकपने अगांग असे इबुंगो चावबना पोकलंबा मसानुपा तोंबदुने खुरादुदा अखोइ लाई हाइबियु असुम चखरगे हाइबबु यौरकलबनिना मुक्तंगदि उहनिंगी मयामनुना तौरिबा यामना वेलकम तौबगी महुत्ता तथी ना अराकपदुबु चोफनबदो अदुगी सेंदुनी पीरिबा प्रेगा मचासी मयाम तुमिन लेनख्रे असागी नुपी अदु मखक्तंगदी सोक्सोक सुंगांगलमी असुम तौरिंगदा थोंजाव अदोमदगी मख्वांग कोलबा अमना संबोय करिबोय तौदुना थोलकलमी महाकना हाय इबुंगो फिजादा फमु काखलउ अइना नि खुलाकपदा पाउ सेनबदो अइहाक दारी मचिन यौना थोलकलमी महाक दारी मचिन यौना थोलकलमी असागी सौसौंगांग बिनुपीदुना चंगसिलक्तुना हाय करिनो बादिया लाइहौ थारब्रा भाब तारिब्रा तौरिबदुबो हाइदि मचिन निंगोन नुपीनि माना पाजी कौरबनिना अदुना लाइहौ थारब्रा इदि मा भाब इता तादना चोइरोन ngangi इपा करिमता चोइदे इबेमा अखोइरोमदा ओनसिनदुना अंगांग असिमतरा अमदि कदाई चटखरे अमदि लंफैदा चक्री असिना अतोनबनी अदुदा लेप्त्रबसु काखलउ नुपा मचा चंगलउ लाउ इपु येंगे अयाकपु कौशलकलमी अयाकना चंगसिनखिबदा अइबु मुन्ना येंगलगा ममित अनिमक पीगी इरा चेलदुना अइबु नालगा सुमना हाइरमी नपागी कर्मा से नहाक पांगथो इपुना कलोय हाइबा नते अइना पीबा बिंदा नपाना लोगनी निंद्रे बिंदा दान पीबा इदि सोनबा खोटपा माइदंता कचबदो नयामबदु लैरबदी नचिननाव ना पीगदबनी मसिदा अइना पीबा बिंदा नपाना लोगनी निंद्रे दि माना मपासिदा मचानुपासिदा मागी मामासे लौदनबा खाइनादनबा ओटपा नैबा अदुगा योलिंगना पुनबा कैदोबा मयाम अमा ह्यूमन टॉर्चर सी पैसा पाइबे इमुंगी नुपा अमगी पावारदुनी अइबना उल्लिसी अदुबु नंगना पीरबसु याय ngasi hauna ipugi nakta leiro asi haraga mamit animaktagi atat akham lei taba pi sintharami aina hangningba pumba hangba amata ngamlamdre ikhang khanghodana aihak su kaplami nahak asida leiro haibabu kari haibage nupi eduna amuk marak thalami ngawrabar padia asuk kuiraba tawroktraba thodo ase ngasida asum aran khangdana tawriba su karino असीबगीदी असीब ओइख्रे अखोइ मयामबो इमाई असी थांगतुना करमना चटकनी मान चावी इपा ngawrami adubu ngasi ngawba phare mapana khumaini चावी कोइ मचान पीसे सिद्री मखै फरमी नौपादो मतोमदा पोकपनी आइदी मचि मोपादो महाकी आजमा गी फोलना करिमता वाटा पादबा महाकना वाथोक असिदगी ngasi ngawduna phai fijet chakcha khangdana sikre ri mapase macha kainaba duga magi nupi nungsi jarabi nupi du kainaba punamakse masidagi phol sina ma che ngawsi mafam marang khangdana sikre aduna ngasi su akhoi society sida sugumba che chana dabanate imitna su uba kaya amasu yawkhre nupi singsi lairaba tolaba khungangi nupi kaya sohorgi mafam sida ina khunba imung sida changakanda ina khunba imungduna pamdabagi otlaga nairaga thagiba macha kaina hanba macha mabuki macha yeitha hanba sehanba singse aikhoigi machat oina ne mimangda haibadadi phajadraga su munung sida dum chanabi oina su lairibani ngasi phawbada anu ngasi di kitang
ꯐꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯔꯛ ꯑꯃꯗꯗꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯇꯥꯗꯕꯗꯤ ꯅꯠꯇꯦ ꯅꯍꯥꯛꯁꯨ ꯎꯈ꯭ꯔꯦꯗꯅ ꯌꯥꯒꯗꯔꯥ ꯍꯥꯏꯅ ꯏꯄꯥꯅ ꯍꯣꯠꯅꯈꯤꯕꯗꯣ ꯃꯤꯒꯤ ꯃꯆꯥ ꯑꯃꯁꯨ ꯀꯗꯥꯏꯗꯒꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯑꯃꯁꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯤꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯃꯃꯧꯗꯨ ꯊꯥꯈ꯭ꯔꯀꯥꯟꯗ ꯑꯗꯩ ꯃꯕꯨꯛꯇꯁꯨ ꯑꯃ ꯄꯨꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯃꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯒ ꯇꯥꯟꯊꯣꯔꯛꯑꯀꯥꯟꯗ ꯄꯣꯛꯄ ꯑꯗꯨꯒꯨꯝꯕ ꯃꯆꯥꯅꯨꯄꯥꯅꯤ ꯈꯨꯗꯥꯡ ꯄꯤꯐꯝ ꯂꯥꯡꯍꯟꯗꯨꯅ ꯆꯅꯨ ꯅꯤꯉꯣꯜ ꯑꯗꯨꯁꯨ ꯍꯜꯍꯟꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅꯅꯦ ꯍꯥꯏꯗꯤ ꯑꯗꯨꯃꯁꯨ ꯃꯤꯒꯤ ꯆꯅꯨ ꯅꯤꯉꯣꯜꯗꯨꯁꯨ ꯑꯃꯨꯛ ꯍꯜꯍꯟꯈ꯭ꯔꯦ ꯀꯔꯤ ꯋꯥꯅꯣꯅꯦ ꯄꯥꯖꯤ ꯑꯩꯇꯒꯤ ꯅꯠꯇꯦ ꯑꯅꯥꯕ ꯍꯥꯏꯕꯁꯦ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕꯒꯤ ꯕꯦꯕꯥꯔ ꯑꯃꯠꯇ ꯌꯦꯡꯂꯝꯗꯦ ꯃꯥꯒꯤ ꯋꯥꯗꯨ ꯄꯟꯕꯤꯔꯛꯂꯅꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯦ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯔꯤꯁꯦ ꯏꯄꯥꯅ ꯂꯪꯖꯈꯤꯕ ꯄꯥꯞ ꯀꯣꯛꯈ꯭ꯔꯕꯅꯤꯅꯦ ꯏꯕꯦꯝꯃ ꯃꯍꯥꯛ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯗ꯭ꯔꯕꯒꯤꯗꯤ ꯃꯥꯒꯤ ꯗꯣꯁ ꯑꯃꯁꯨ ꯏꯄꯥ ꯂꯪꯁꯤꯜꯂꯝꯒꯗꯕꯅꯤ ꯍꯥꯏꯗꯤ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯣ ꯃꯄꯥꯗꯨꯒꯤ ꯗꯣꯁꯇꯣ ꯑꯍꯥꯟꯕꯒꯤ ꯗꯣꯁꯇꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯪꯉꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯗꯣꯁꯇꯨꯃꯗꯤ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯨꯗ ꯀꯣꯛꯑꯦ ꯁꯤꯅꯤꯗ ꯅꯨꯄꯥ ꯃꯆꯥ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯕꯒꯦ ꯏꯄꯨꯅ ꯂꯥꯟꯈ꯭ꯔꯕꯅꯦ ꯑꯆꯥꯎꯔꯝ ꯀꯥꯕ ꯄꯥꯝꯃꯨꯕꯗꯒꯤ ꯏꯄꯨꯅ ꯅꯃꯥꯕꯨ ꯏꯆꯥꯒꯤ ꯏꯃꯧꯅꯤ ꯍꯥꯏꯅꯤꯡꯂꯝꯗꯦ ꯍꯥꯏꯗꯤ ꯃꯥꯅ ꯀꯧꯇ꯭ꯔꯨꯛ ꯍꯥꯏꯕ ꯈꯨꯜꯁꯤ ꯃꯇꯝꯗꯨꯗ ꯚꯤꯂꯦꯖ ꯇꯥꯎꯟ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯅꯕ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯃꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯃꯍꯩꯒꯤ ꯃꯉꯥꯜ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯇꯥꯎꯟ ꯑꯗꯨꯒ ꯚꯤꯂꯦꯖ ꯍꯥꯏꯕꯁꯤꯒꯤ ꯊꯣꯏꯅ ꯈꯦꯠꯅꯕ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯩ ꯅꯈꯣꯏꯕꯨ ꯐꯥꯎꯕ ꯄꯥꯞꯀꯤ ꯖꯤꯕꯅꯤ ꯈꯜꯂꯨꯏ ꯏꯄꯨ ꯅꯉꯣꯟꯗ ꯈꯨꯔꯝꯒꯦ ꯍꯥꯏꯕ ꯑꯗꯨꯃꯛꯇꯤ ꯇꯧꯔꯔꯣꯏ ꯏꯁꯨ ꯄꯥꯞ ꯂꯪꯁꯤꯟꯍꯟꯅꯤꯡꯗꯦ ꯑꯩꯍꯥꯛ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯃꯪꯍꯥꯒꯤ ꯊꯧꯗꯣꯛꯀ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯏꯄꯨꯒꯤ ꯁꯤꯗ ꯂꯩꯌꯨ ꯅꯄꯥꯒꯤ ꯀꯔꯃ ꯄꯥꯡꯊꯣꯛꯁꯤ ꯄꯤꯟꯗꯗꯥꯟ ꯑꯗꯨ ꯅꯈꯨꯠꯅ ꯄꯤꯖꯧ ꯅꯄꯥꯕꯨ ꯂꯥꯜꯍꯜꯂꯨ ꯅꯈꯣꯏꯅ ꯀꯠꯂꯒ ꯃꯥꯅ ꯂꯧꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯩꯗꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯆꯥꯗꯣ ꯑꯗꯨꯅ ꯂꯧꯒꯗ꯭ꯔꯥ ꯈꯜꯂꯤꯑꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯅ ꯑꯗꯨ ꯃꯄꯨꯁꯤꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯩꯒ ꯂꯣꯏꯅꯔꯛꯄ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡꯗꯤ ꯀꯩꯁꯨ ꯈꯨꯝꯕ ꯉꯝꯖꯕ ꯅꯠꯇꯦ ꯈꯨꯔꯥꯃꯥꯗꯤ ꯑꯉꯥꯡꯅꯤ ꯇꯧꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯑꯣꯡꯅꯦ ꯍꯥꯏꯗꯤ ꯄꯣꯔꯛꯏꯕ ꯃꯤꯗꯨꯁꯨ ꯌꯥꯝ ꯃꯤ ꯊꯣꯛꯄ ꯃꯥꯅꯤ ꯏꯕꯦꯝꯃ ꯑꯁꯤꯅ ꯁꯥꯎꯔꯤꯕ ꯃꯁꯥꯎ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯦ ꯍꯪꯒꯣꯏꯔꯝꯒꯅꯤ ꯅꯍꯥꯟ ꯃꯈꯩ ꯂꯩꯃꯤꯟꯅꯕꯁꯨ ꯅꯠꯇꯦ ꯁꯣꯔꯥ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯄꯨꯖꯔꯛꯀꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯂꯩ ꯗ꯭ꯔꯒꯥꯁꯤ ꯏꯕ ꯑꯉꯥꯡ ꯌꯥꯎꯕꯤꯗ ꯑꯍꯜ ꯑꯗꯨꯅ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨ ꯌꯥꯕꯤꯔꯝꯃꯤ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯕ ꯃꯍꯥꯛ ꯍꯪꯒꯣꯏꯒꯅꯤ ꯃꯌꯥꯝꯕ ꯑꯗꯨꯇꯪꯒ ꯌꯥꯎꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯁ꯭ꯋꯥꯔꯗꯁꯦ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 10ꯅꯤ ꯋꯥꯠꯂꯤ ꯍꯥꯏꯗꯤ ꯃꯥ ꯂꯩꯈꯤꯗꯕ ꯀꯩꯅꯣ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯃꯥꯕꯨ ꯈꯔ ꯄꯨꯕꯤꯔꯛꯎ ꯂꯩꯃꯤꯡ ꯂꯧꯍꯟꯒꯦ ꯃꯄꯥꯒꯤ ꯕꯤꯟꯗꯗꯥꯟ ꯃꯥꯅ ꯄꯤꯁꯅꯨ ꯀꯔꯤ ꯍꯥꯏꯕꯒꯦ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨ ꯙꯔꯃꯁꯤ ꯆꯠꯂꯛꯑꯀꯥꯟꯗ ꯂꯩꯇ꯭ꯔꯤꯁꯤ ꯀꯤꯔꯥꯠ ꯊꯥꯡꯕ ꯍꯥꯏꯕ ꯁꯤꯕꯗꯣ ꯀꯤꯔꯥ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯣꯏꯕ ꯍꯥꯏꯗꯣ ꯂꯝꯕꯣꯏꯕ ꯂꯣꯏꯅꯃꯛ ꯀꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯀꯤꯔꯥꯠ ꯊꯥꯡꯕꯁꯤ ꯈꯔ ꯍꯦꯟꯅ ꯀꯩꯅꯣ ꯃꯇꯝ ꯂꯧꯕ ꯑꯗꯨꯒ ꯃꯄꯥꯒꯤꯗꯃꯛꯇ ꯀꯤꯔꯥ ꯄꯨꯔꯤꯕ ꯃꯆꯥꯗꯨ ꯑꯩꯈꯣই ꯇꯣꯉꯥꯟꯅ ꯍꯤꯞꯍꯟꯕ ꯑꯗꯨꯒ ꯊꯥꯡ ꯊꯝꯍꯟꯕ ꯂꯐꯨꯅ ꯃꯣꯟ ꯈꯥꯡꯍꯟꯕ ꯁꯤꯒꯨꯝꯕ ꯁꯣꯃꯦꯅꯤ ꯑꯩꯈꯣꯏ ꯆꯠꯅꯕꯤꯁꯦ ꯍꯤꯟꯗꯨꯒꯤ ꯌꯥꯝꯅ ꯀꯨꯞꯄ ꯑꯗꯨ ꯇꯧꯕ ꯉꯝꯅꯔꯛꯇꯕꯗꯒꯤꯗꯤ ꯂꯝꯕꯣꯏꯕ ꯍꯥꯏꯕꯁꯤꯅ ꯏꯁꯝ ꯁꯝꯃꯦ ꯂꯝꯕꯣꯏꯔꯒꯗꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯝꯕꯣꯏꯁꯜꯂꯦ ꯑꯗꯨꯒ ꯃꯇꯝ ꯑꯃꯗꯗꯤ ꯅꯦꯆꯔꯦꯜ ꯗꯦꯠꯇꯒꯗꯤ ꯃꯁꯥꯗꯒꯁꯨ ꯍꯪꯉꯀꯥꯟꯗ ꯃꯁꯥꯅ ꯄꯥꯝꯕꯗꯨ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯑꯗꯨ ꯉꯁꯤꯗꯤ ꯃꯗꯨꯒꯤꯗꯨ ꯎꯗ꯭ꯔꯦ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯀꯤꯔꯥꯠ ꯊꯥꯡꯕ ꯍꯥꯏꯕꯁꯤ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕꯃꯛꯇꯤ ꯍꯥꯏꯖꯔꯣꯏ ꯈꯔꯗꯤ ꯑꯗꯨꯝ ꯆꯠꯅꯔꯝꯒꯗ꯭ꯔꯥ ꯑꯗꯨ ꯃꯁꯤꯡ ꯌꯥꯝꯅ ꯇꯥꯡꯉꯤ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯥꯔꯊꯁꯤ ꯑꯅꯤꯗ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨꯒꯤ ꯁꯥꯁꯇ꯭ꯔꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯑꯗꯨꯃꯛ ꯂꯩꯒꯦ ꯈꯜꯂꯒꯗꯤ ꯂꯝꯕꯣꯏꯕꯁꯦ ꯆꯠꯅꯩ ꯑꯗꯨꯒ ꯀꯤꯔꯥꯠ ꯊꯥꯡꯕ ꯑꯁꯤꯅ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯆꯒꯦ
ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯗꯤ ꯀꯤꯔꯥ ꯊꯥꯡꯉꯨ ꯍꯥꯏꯕꯁꯦ ꯑꯅꯤꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯤꯇꯪ ꯗꯤꯐꯔꯦꯟ ꯑꯣꯏꯕ ꯑꯗꯨꯒ ꯀꯔꯃ ꯇꯧꯕ ꯃꯇꯝꯗꯁꯨ ꯁꯦꯝ ꯗꯦꯠ ꯑꯣꯏꯗꯦ ꯑꯃꯅ 12ꯅꯤ ꯑꯣꯏꯕ꯭ꯔꯥ ꯑꯃꯅ ꯀꯩꯅꯣ ꯑꯣꯏꯕ꯭ꯔꯥ ꯇꯥꯕ꯭ꯔꯥ ꯍꯦꯟꯕ꯭ꯔꯥ ꯑꯩ ꯈꯤꯇꯪ ꯑꯈꯪ ꯑꯍꯩꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩ ꯃꯗꯨꯒꯤ ꯀꯩꯅꯣ ꯑꯀꯛꯅꯕꯗꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏ ꯅꯣꯡꯃ ꯈꯦꯠꯅꯔꯒ ꯁꯣꯜꯂꯤ ꯁꯣꯔꯥꯠꯁꯦ ꯀꯤꯔꯥ ꯊꯥꯡꯕꯅ ꯅꯣꯡꯃ ꯆꯣꯟꯊꯕ꯭ꯔꯥ ꯅꯣꯡꯃ ꯍꯥꯏꯒꯠꯄ꯭ꯔꯥ ꯑꯗꯨ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯉꯥꯛꯄꯤꯒꯅꯤ ꯈꯨꯂꯥꯛꯄꯁꯨ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩ ꯉꯝꯂꯕꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯂꯥꯛꯀꯗꯧꯕꯅꯤ ꯈꯨꯔꯥꯒꯤ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ ꯑꯩꯕꯨ ꯆꯠꯂꯨꯆꯣ ꯊꯥꯔꯛꯄꯅꯤ ꯉꯁꯤꯗꯒꯤ 9ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯁꯨ ꯅꯨꯄꯥ ꯑꯁꯤ ꯄꯨꯖꯔꯛꯀꯦ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯑꯃꯠꯇ ꯁꯣꯏꯗꯅ ꯁꯤꯟꯕꯤꯌꯨ ꯅꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯏꯕꯨꯡꯉꯣ ꯑꯩꯍꯥꯛ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯋꯥ ꯇꯨꯞꯊꯣꯛꯅꯔꯝꯃꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯑꯩꯍꯥꯛ ꯐꯥꯎꯕꯗꯤ ꯈꯪꯂꯝꯃꯤ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪꯄꯥꯜꯒꯤ ꯃꯉꯥꯟ ꯄꯤꯕꯤꯔꯝꯕ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯝꯕ ꯄꯥꯕ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯍꯥꯛ ꯍꯤꯡꯂꯤꯉꯩꯗ ꯑꯩꯈꯣꯏꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯑꯍꯜ ꯑꯗꯨꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯑꯍꯜ ꯑꯗꯨꯅ ꯍꯪꯂꯝꯃꯤ ꯑꯍꯜ ꯑꯗꯨꯗ ꯍꯪꯂꯝꯃꯤ ꯏꯄꯟ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯀꯔꯤꯒꯤ ꯂꯠꯅꯈꯤꯕꯒꯦ ꯅꯍꯥꯛ ꯈꯪꯕꯔꯥ ꯅꯈꯣꯏ ꯄꯥꯕꯅ ꯅꯈꯣꯏꯕꯨ ꯈꯛ ꯂꯠꯅꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛ ꯂꯩꯔꯤ ꯍꯥꯏꯕ ꯌꯧꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯈꯪꯕꯗꯤ ꯈꯔꯗꯅꯤ ꯑꯗꯨꯅ ꯑꯩꯅ ꯈꯪꯕ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯅꯈꯣꯏꯒꯤ ꯄꯥꯕ ꯍꯣꯏꯒꯤ ꯂꯧ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯅꯪꯕꯨ ꯄꯣꯛꯄ ꯄꯥꯕꯅ ꯂꯧ ꯃꯌꯥꯝꯗꯣ ꯌꯦꯡꯕ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗꯒꯤ ꯅꯃꯥꯒ ꯆꯥꯅꯔꯛꯇꯨꯅ ꯅꯃꯥꯕꯨ ꯈꯨꯜ ꯈꯪꯅ ꯂꯧꯈꯤ ꯑꯩꯗꯤ ꯃꯌꯥꯝ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯕꯅꯤ ꯂꯣꯟꯅ ꯊꯨꯞꯅ ꯅꯠꯇꯦ ꯅꯪ ꯄꯥꯕꯒ ꯅꯃꯥꯒ ꯅꯈꯣꯏ ꯑꯕꯣꯛꯀꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯅꯌꯥꯝꯕ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛꯄꯨꯅ ꯄꯨꯛꯅꯨꯡꯗ ꯄꯨꯔꯤꯉꯩꯗ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯉꯥꯡꯅꯔꯛꯂꯕꯗ ꯅꯪ ꯄꯥꯕꯅ ꯅꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯕꯣꯛ ꯑꯗꯨꯅ ꯑꯉꯝꯕ ꯅꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯑꯣꯡ ꯑꯑꯣꯟꯁꯨ ꯇꯝꯈꯤ ꯁꯟ ꯃꯄꯤ ꯃꯆꯥ ꯑꯃꯁꯨ ꯄꯤꯈꯤꯕꯅꯤ ꯑꯁꯨꯝꯅ ꯅꯪ ꯄꯥꯕꯅ ꯄꯨꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯅꯃꯥꯅ ꯅꯌꯥꯝꯕꯗꯨ ꯄꯨꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯍꯜꯂꯛꯂꯝꯃꯤ ꯅꯍꯥꯛ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯥꯛꯂꯒ ꯄꯣꯛꯄꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯃꯆꯥ ꯑꯇꯣꯝꯕꯁꯦ ꯈꯨꯟꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯄꯣꯛꯄꯅꯤ ꯃꯄꯨꯔꯣꯏꯕꯩ ꯃꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯕ ꯉꯁꯥꯏꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯌꯥꯝꯗꯣ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯤꯕ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯃꯇꯨꯡ ꯑꯗꯨꯗ ꯅꯈꯣꯏ ꯄꯥꯕ ꯂꯥꯛꯄ ꯎꯈꯤꯗ꯭ꯔꯦ ꯈꯔ ꯂꯩꯔꯒ ꯂꯨꯍꯣꯡꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯝꯃꯤ ꯑꯃ ꯂꯨꯍꯣꯡꯉꯒꯗꯤ ꯃꯥꯁꯦ ꯇꯠꯅꯕ ꯌꯥꯔꯅꯦꯅ ꯃꯄꯥꯗꯨꯅ ꯁꯤꯜꯂꯤꯕ ꯏꯃꯥꯅ ꯍꯜꯂꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯦ ꯃꯔꯝ ꯑꯁꯦꯡꯕ ꯑꯩꯍꯥꯛ ꯃꯨꯟꯅ ꯈꯪꯗꯦ ꯈꯨꯂꯥꯛꯄ ꯃꯉꯥꯏ ꯈꯪꯒꯦ ꯍꯥꯏꯔꯕꯗ ꯃꯨꯟꯅ ꯍꯪꯉꯤ ꯅꯕꯣꯛꯅ ꯇꯥꯛꯈꯤꯗꯦ ꯈꯨꯟꯅ ꯍꯪꯉꯤ ꯅꯕꯣꯛꯅ ꯇꯥꯛꯈꯤꯗꯦ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯂꯥꯏꯔꯗꯨꯅ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯃꯦꯜꯂꯝꯃꯤ ꯅꯍꯥꯛ ꯄꯣꯛꯄ ꯃꯇꯝꯗ ꯐꯥꯎ ꯅꯈꯣꯏ ꯄꯥꯕ ꯄꯥꯎ ꯄꯤꯔꯨꯗ꯭ꯔꯦ ꯄꯥꯎ ꯄꯤꯔꯨꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯂꯥꯛꯇꯨꯅ ꯍꯪꯂꯩ ꯍꯥꯏꯕꯗꯤ ꯇꯥꯛꯈꯤ ꯑꯗꯨ ꯅꯃꯥꯅ ꯌꯥꯗꯗꯨꯅ ꯎꯅꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯈꯣꯏꯒꯤ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯨꯝ ꯌꯣꯟꯊꯣꯛꯈꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯃꯈꯣꯏꯒꯤ ꯂꯧꯆꯥ ꯑꯃꯠꯇꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯄꯥꯗꯨꯅ ꯂꯩꯔꯒꯗꯤ ꯃꯆꯥꯅꯨꯄꯥꯗ ꯆꯠꯈꯤꯅꯦꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯅꯈꯤꯗ꯭ꯔꯕ ꯅꯃꯥꯒꯤꯅꯤ ꯍꯥꯏꯅ ꯇꯝꯈꯤꯕ ꯄꯣꯠ ꯆꯩ ꯐꯥꯎꯕ ꯅꯕꯣꯛꯅ ꯌꯥꯗꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯂꯧꯔꯨꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯁꯟ ꯃꯄꯤ ꯃꯆꯥ ꯄꯨꯈꯤꯕꯗꯨ ꯐꯥꯎꯕ ꯍꯟꯅ ꯆꯦꯜꯂꯛꯂꯕꯗ ꯅꯕꯣꯛꯅ ꯍꯦꯛ ꯍꯦꯛ ꯊꯤꯜꯍꯜꯂꯨꯏ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒꯤ ꯁꯟ ꯊꯤꯜꯂꯨꯕꯗꯣ ꯑꯗꯨꯒꯤ ꯁꯟꯗꯨꯅꯤ ꯃꯪꯍꯥꯒꯨꯝ ꯋꯥꯔꯤꯗ ꯇꯥꯕꯗ ꯑꯩꯍꯥꯛ ꯄꯨꯝꯅꯃꯛ ꯉꯛꯂꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯊꯥꯖꯔꯝꯕ ꯋꯥꯐꯝ ꯑꯃ ꯐꯪꯂꯕꯒꯨꯝꯁꯨ ꯇꯧꯔꯝꯃꯤ ꯂꯧꯁꯤꯡ ꯇꯥꯔꯛꯄꯗꯒꯤ ꯂꯥꯏꯖ ꯏꯔꯣꯟ ꯆꯟꯈ꯭ꯔꯦ ꯏꯁꯥꯒꯤ ꯏꯄꯣꯠ ꯊꯤꯕꯒꯨꯝ ꯇꯥꯈꯤ ꯍꯥꯏꯕ ꯈꯪꯗꯅ ꯏꯐꯪ ꯐꯪꯗꯅ ꯂꯥꯛꯄꯕꯨ ꯀꯣꯔꯧ ꯅꯣꯡꯃ ꯑꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕꯒꯨꯝ ꯊꯣꯛꯂꯝꯃꯤ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨꯖꯨꯡ ꯃꯥꯟꯖꯨꯡꯂꯝꯃꯤ ꯃꯐꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯏꯄꯨꯛ ꯅꯧꯔꯝꯃꯤ ꯑꯩꯗꯤ ꯃꯥ ꯀꯞꯅꯤꯡꯉꯛꯄꯗꯣ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯗꯣ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ
ꯊꯨꯝꯍꯠꯈꯤꯔꯝꯃꯤ ꯑꯁꯨꯛ ꯀꯟꯕ ꯏꯆꯥꯎ ꯑꯃꯈꯛ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯂꯩꯔꯤ ꯈꯪꯉꯨꯗ꯭ꯔꯕ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯉꯥꯜ ꯄꯤꯅꯔꯝꯕ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯏꯄꯥ ꯑꯃꯁꯨ ꯐꯪꯂꯝꯃꯤ ꯐꯪꯕ ꯃꯐꯝꯗꯨꯁꯨ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯕ ꯇꯨꯡꯗ ꯉꯟꯅ ꯃꯥꯡꯈ꯭ꯔ ꯃꯇꯨꯡꯗ ꯏꯄꯥꯒꯤ ꯅꯨꯡꯁꯤ ꯈꯪꯂꯛꯇꯦ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯈꯪꯂꯛꯇꯦ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯨ ꯈꯪꯂꯛꯇꯦ ꯏꯃꯥꯒꯤ ꯑꯩꯅ ꯈꯪꯉꯨꯗ꯭ꯔꯕꯁꯨ ꯏꯕꯣꯛꯅ ꯇꯝꯕꯤꯈꯤ ꯏꯕꯣꯛꯅ ꯅꯨꯡꯁꯤꯅ ꯈꯪꯂꯕꯅꯤ ꯑꯩꯍꯥꯛ ꯏꯕꯣꯛꯀꯤ ꯅꯨꯡꯁꯤꯕ ꯈꯪꯂꯕꯅꯤ ꯑꯩꯍꯥꯛ ꯏꯌꯥꯝꯕꯒꯤꯁꯨ ꯑꯗꯨꯃꯉꯥꯏ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯑꯅꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯛꯅꯕ ꯃꯈꯣꯏ ꯑꯁꯤꯅꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯁꯥꯒꯠꯂꯝꯃꯤ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯩꯔꯝꯂꯕꯗꯤ ꯏꯄꯟ ꯑꯉꯥꯡꯖꯥꯎꯅ ꯑꯩꯒꯤ ꯏꯇꯥꯎꯕꯨ ꯄꯝꯗꯨꯅ ꯆꯥꯔꯦ ꯆꯥꯃꯤꯟꯅ ꯊꯛꯂꯦ ꯊꯛꯃꯤꯟꯅ ꯃꯤꯀꯨꯞ ꯑꯃ ꯌꯧꯅ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯩꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯆꯦꯠꯅ ꯆꯥꯅ ꯇꯧꯔꯤꯕ ꯁꯨꯝꯅ ꯃꯤꯀꯨꯞ ꯑꯃ ꯊꯥꯗꯣꯛꯇꯅ ꯂꯩꯔꯝꯒꯅꯤ ꯋꯥꯐꯝ ꯀꯌꯥ ꯃꯔꯨꯝ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯁꯤꯡ ꯅꯥꯏꯗꯅ ꯃꯊꯪ ꯂꯥꯛꯂꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯎ ꯑꯁꯦ ꯅꯆꯤꯟ ꯅꯅꯥꯎꯗ ꯇꯝꯃꯨ ꯇꯥꯍꯟꯕ ꯆꯨꯝꯃꯤ ꯁꯤꯔꯕ ꯍꯥꯏꯕꯁꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯨꯏꯅ ꯅꯤꯡꯈꯤꯕ ꯑꯃꯁꯨ ꯃꯅꯤꯡ ꯊꯨꯡꯂꯕꯅꯤ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯅꯕꯣꯛꯀꯤ ꯅꯤꯡꯈꯤꯕ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯏꯄꯟ ꯃꯗꯨ ꯈꯨꯜꯂꯥꯛꯄꯅ ꯈꯪꯂꯝꯒꯅꯤ ꯑꯩꯗꯤ ꯄꯥꯎ ꯇꯝꯕꯇꯅꯤ ꯑꯩꯍꯥꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯇꯥꯟꯅ ꯅꯪꯒ ꯆꯠꯀꯅꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯍꯥꯛ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦ ꯅꯌꯥꯝꯕ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯍꯥꯛ ꯂꯥꯛꯀꯅꯨ ꯍꯥꯏ ꯅꯌꯥꯝꯕꯅ ꯑꯁꯨꯝꯅ ꯁꯤꯟꯅꯔ ꯃꯥꯜꯂꯦ ꯑꯆꯨꯝꯕꯅꯤ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩꯕꯨꯁꯨ ꯇꯥꯛꯂꯝꯃꯤ ꯑꯩꯍꯥꯛ ꯃꯈꯥ ꯇꯥꯅ ꯇꯛꯁꯤꯜꯂꯨꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯑꯩꯒꯤ ꯌꯨꯝꯊꯨꯡ ꯌꯧꯔꯛꯂꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯃꯥꯄꯟꯅꯤ ꯁꯨꯕꯗ ꯑꯩꯈꯣꯏꯕꯨ ꯂꯧꯔꯔꯒꯅꯤ ꯇꯥꯛꯄꯤꯔꯝꯂꯕ ꯑꯗꯨꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯩꯅ ꯆꯪꯂꯛꯄꯗ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤ ꯐꯤꯕꯝ ꯀꯥꯏꯈꯤꯕꯅꯣ ꯏꯄꯟ ꯑꯉꯥꯡꯖꯥꯎꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯕꯤꯔꯝꯃꯤ ꯑꯩꯍꯥꯛ ꯋꯥꯐꯝ ꯑꯗꯨ ꯑꯃꯠꯇ ꯍꯥꯏꯗꯣꯛꯂꯝꯗ꯭ꯔꯦ ꯃꯍꯥꯛ ꯃꯈꯥ ꯇꯥꯊꯔꯝꯃꯤ ꯅꯍꯥꯛ ꯄꯥꯎ ꯑꯃ ꯇꯥꯅꯤꯡꯕꯔꯣ ꯑꯩꯈꯣꯏ ꯇꯥꯗꯒꯤ ꯄꯥꯎꯔꯥ ꯅꯈꯣꯏꯒꯤ ꯀꯦꯁ ꯑꯗꯨꯒꯤꯅꯦ ꯉꯁꯥꯏꯒꯤ ꯆꯩꯔꯥꯛꯇ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯆꯠꯈꯤꯕꯗꯣ ꯑꯐꯕ ꯄꯥꯎ ꯑꯣꯏꯕ ꯍꯧꯅꯗ꯭ꯔꯦꯗ ꯏꯄꯟ ꯃꯍꯥꯛꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯥꯏ ꯂꯩꯕꯅꯤꯅ ꯍꯥꯏ ꯅꯤꯡꯊꯦꯝ ꯏꯁꯣꯔꯅ ꯀ꯭ꯔꯤꯄꯥ ꯇꯧꯔꯦ ꯅꯆꯤꯟ ꯅꯅꯥꯎ ꯃꯪꯒꯣꯜ ꯑꯣꯏꯔꯦꯅꯦ ꯂꯨꯈ꯭ꯔꯥꯕꯤꯅ ꯄꯣꯠ ꯌꯣꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯥꯏꯟ ꯂꯩꯅ ꯆꯩꯔꯥꯞꯅ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯄꯣꯠ ꯂꯩꯕ ꯃꯤꯡꯗ ꯏꯪꯈꯣꯜ ꯄꯤꯕ ꯆꯨꯝꯗꯦ ꯍꯥꯏꯅ ꯆꯩꯔꯥꯞꯀꯤ ꯔꯥꯏꯗꯨ ꯀꯛꯈ꯭ꯔꯦ ꯏꯪꯈꯣꯜ ꯑꯗꯣ ꯅꯈꯣꯏꯒꯤ ꯑꯣꯏꯔꯒꯅꯤ ꯃꯥꯒꯤ ꯁꯦꯜ ꯑꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯊꯣꯛꯄ ꯑꯃ ꯇꯧꯖꯔꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯈꯤꯕ ꯑꯩꯍꯥꯛ ꯈꯪꯍꯧꯗꯦ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯇꯥꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯕ ꯑꯩꯅ ꯇꯥꯕꯅꯗꯤ ꯀꯩꯗꯧꯅꯔꯨꯅꯤ ꯑꯔꯦꯝꯕꯅꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯏꯪꯈꯣꯜ ꯑꯗꯨ ꯐꯪꯂꯨꯗꯨꯅ ꯀꯔꯤꯕꯨ ꯇꯧꯅꯒꯅꯤ ꯑꯩꯍꯥꯛ ꯈꯪꯀꯤ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯇꯥꯗꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯗꯕ ꯃꯇꯝꯁꯨ ꯀꯨꯏꯔꯛꯂꯝꯃꯤ ꯅꯨꯃꯤꯠ 9 ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯥꯗꯕꯨ ꯅꯤꯡꯕꯅ ꯂꯥꯛꯍꯟꯅꯤꯡꯕꯅ ꯌꯦꯡꯉꯝꯗꯅ ꯉꯥꯏꯉꯝꯗꯅ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯜꯂꯛꯂꯝꯗꯦ ꯑꯁꯨꯝꯅ ꯍꯧꯈꯤꯔꯝꯃꯤ 9 ꯍꯦꯛ ꯁꯨꯕꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯏꯄꯟꯗꯨ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯃꯤꯟꯅꯔꯝꯃꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯗ ꯌꯧꯈꯤꯕ ꯑꯄꯥꯛꯄ ꯁꯨꯃꯥꯡꯗ ꯃꯥꯟꯗꯣꯞ ꯆꯥꯎꯅ ꯈꯟꯗꯨꯅ ꯁꯣꯔꯥꯠꯀꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ ꯑꯩꯈꯣꯏꯅ ꯈꯪꯈꯤꯕ ꯏꯄꯨꯕꯣꯛꯅ ꯑꯩꯒꯤ ꯁꯝ ꯀꯣꯛꯍꯟꯅꯅꯕ ꯑꯩꯈꯣꯏꯅ ꯆꯪꯈꯤꯕꯗ ꯏꯄꯨꯕꯣꯛꯅ ꯑꯩꯒꯤ ꯁꯝ ꯀꯣꯛꯍꯟꯅꯅꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯅꯝꯂꯦ ꯑꯩꯒꯤ ꯁꯝꯅ ꯀꯣꯛꯊꯣꯛꯍꯜꯂꯝꯃꯤ ꯁꯝ ꯀꯣꯛꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯃꯟꯗꯤꯔ ꯑꯃ ꯇꯥꯅ ꯄꯨꯕꯤꯗꯨꯅ ꯂꯥꯏꯃꯤꯡ ꯂꯧꯕꯅꯤ ꯍꯥꯏꯅ ꯂꯧꯍꯜꯂꯝꯃꯤ ꯑꯩꯒꯤ ꯒꯨꯔꯨꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯕ ꯕꯥꯃꯣꯟ ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯄ ꯑꯅꯤꯗ ꯅꯥꯝ ꯇꯥꯛꯄꯤꯔꯝꯃꯤ ꯌꯥꯝꯅ ꯂꯣꯟꯅ ꯑꯩꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯂꯥꯏꯃꯤꯡ ꯂꯧꯔꯕ ꯇꯨꯡꯗ ꯏꯄꯟꯅ ꯄꯨꯗꯨꯅ ꯑꯩꯒꯤ ꯌꯨꯝꯊꯨꯡꯐꯝ ꯇꯥꯅ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯌꯨꯝꯊꯨꯡꯐꯝꯗ ꯑꯩꯒꯤ ꯏꯀꯣꯛ ꯏꯔꯨꯛ ꯀꯣꯛꯄ ꯎꯕꯗ ꯏꯄꯟ ꯑꯉꯥꯡꯖꯥꯎꯅ ꯃꯗꯨꯒꯤ ꯃꯔꯝ ꯊꯤꯕꯤꯔꯝꯃꯤ ꯂꯣꯠꯄ ꯌꯥꯗ꯭ꯔꯗꯨꯅ ꯑꯩꯅ ꯈꯪꯕ ꯃꯈꯩ ꯂꯣꯏꯅ ꯇꯝꯂꯝꯃꯤ
ꯑꯩꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯋꯥꯔꯤ ꯑꯁꯦ ꯅꯍꯥꯟ ꯃꯈꯩ ꯈꯪꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯇꯥꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯂꯝꯈꯤꯔꯣꯏ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛ ꯀꯧꯇ꯭ꯔꯨꯛꯇ ꯑꯃꯨꯛ ꯍꯜꯂꯕꯁꯨ ꯅꯪ ꯄꯥꯕꯕꯨ ꯄꯣꯛꯄ ꯅꯄꯨꯕꯣꯛ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛ ꯀꯧꯇ꯭ꯔꯨꯛꯇ ꯑꯃꯨꯛ ꯍꯜꯂꯨꯗ꯭ꯔꯕꯁꯨ ꯅꯪ ꯄꯥꯕꯕꯨ ꯄꯣꯛꯄ ꯅꯄꯨꯕꯣꯛ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏ ꯇꯥꯗꯅ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯁꯟ ꯉꯥꯎꯔꯕꯗꯤ ꯁꯟꯕꯨ ꯊꯤꯕ ꯃꯍꯧꯁꯥꯅꯤ ꯅꯍꯥꯟ ꯃꯈꯩ ꯂꯠꯅꯔꯝꯂꯕꯁꯨ ꯉꯁꯤꯗꯤ ꯅꯈꯣꯏꯕꯨ ꯂꯧꯈꯠꯄꯤꯔꯦ ꯃꯗꯨꯗ ꯅꯈꯣꯏꯅ ꯑꯃꯨꯛ ꯂꯠꯅꯗꯨꯅ ꯑꯍꯜ ꯑꯗꯣ ꯀꯣꯛꯂꯔꯣꯏꯗꯧꯕ ꯑꯋꯥꯕ ꯑꯃꯨꯛ ꯄꯤꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯩ ꯑꯗꯨꯕꯨ ꯏꯄꯟ ꯑꯗꯨꯅ ꯏꯃꯥꯕꯨ ꯑꯗꯨꯛ ꯌꯥꯈꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯅꯪꯅ ꯇꯝꯕꯗꯒꯤ ꯋꯥꯔꯤ ꯈꯪꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯔꯝꯅ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯌꯦ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯀꯧꯇ꯭ꯔꯨꯛ ꯈꯨꯟꯒꯤ ꯅꯤꯉꯣꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯁꯤꯅꯤꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯐꯖꯗꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯌꯥꯝꯅ ꯃꯄꯥꯟꯗꯒꯤ ꯐꯖꯔꯒ ꯃꯅꯨꯡꯗ ꯌꯥꯝꯅ ꯐꯖꯗꯕ ꯑꯃ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯂꯠꯅꯕꯁꯨ ꯁꯃꯥꯖ ꯑꯁꯤꯒꯤ ꯐꯖꯗꯕ ꯇꯨꯀꯠꯆꯔꯕ ꯑꯃ ꯅꯦꯝꯅ ꯑꯃꯅ ꯋꯥꯡꯅ ꯁꯣꯛꯅꯄꯅ ꯌꯥꯗꯅ ꯊꯅꯝꯃꯤ ꯆꯠꯅꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯊꯥꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯁꯨ ꯊꯥꯗꯣꯛꯄ ꯀꯅꯥꯝꯇꯅ ꯉꯝꯂꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯄꯥꯒ ꯃꯆꯥꯒ ꯃꯄꯨꯔꯣꯏꯕꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒ ꯑꯁꯨꯝꯅ ꯀꯥꯏꯅꯍꯜꯂꯦ ꯅꯈꯣꯏꯅ ꯊꯣꯛꯄ ꯑꯁꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯃꯈꯣꯏꯒꯤꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯕꯨꯗꯤ ꯖꯣꯏ ꯇꯧꯕ ꯈꯛ ꯉꯝꯗꯦ ꯈꯨꯠꯁꯦꯝꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯁꯨ ꯉꯝꯗꯦ ꯃꯗꯨꯒꯤ ꯄ꯭ꯔꯥꯏꯖꯤꯠ ꯐꯪꯂꯕꯅꯤ ꯅꯪꯕꯨ ꯄꯣꯛꯄ ꯄꯥꯕꯒꯤ ꯃꯄꯥ ꯅꯈꯣꯏꯅ ꯑꯃꯨꯛ ꯂꯠꯅꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯋꯥꯍꯟꯕ ꯆꯨꯝꯗꯦ ꯑꯩꯍꯥꯛꯅ ꯃꯍꯥꯛꯅ ꯉꯥꯡꯕꯗꯨ ꯂꯨꯅ ꯇꯥꯔꯝꯃꯤ ꯑꯩꯒꯤ ꯃꯝꯂꯕ ꯊꯃꯣꯏꯅꯨꯡꯗ ꯃꯨꯜꯂꯤꯕ ꯃꯉꯥꯜ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯏꯄꯟꯅ ꯑꯩꯕꯨ ꯀꯔꯤꯃꯠꯇ ꯋꯥꯔꯨꯅꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯃꯁꯤ ꯉꯥꯛꯇꯅꯤ ꯇꯥꯛꯄꯤꯔꯝꯃꯤ ꯆꯥꯕ ꯊꯛꯄ ꯌꯥꯎꯅ ꯈꯣꯏꯖꯪꯗꯅ ꯃꯇꯝ ꯂꯦꯜꯂꯝꯃꯤ ꯃꯪꯂꯥꯟ ꯗ ꯇꯥꯎꯕꯒꯨꯝ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝꯅ ꯏꯅꯨꯡ ꯉꯥꯟꯕꯗ ꯄꯥꯕꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯍꯜ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯄꯟ ꯑꯉꯥꯡ ꯆꯥꯎꯅ ꯂꯝꯖꯤꯡꯕꯤꯗꯨꯅ ꯏꯄꯥꯒꯤ ꯁꯣꯔꯥꯠ ꯌꯥꯎꯕ ꯆꯠꯂꯝꯃꯤ ꯁꯣꯔꯥꯠ ꯃꯐꯝꯗ ꯃꯤꯅ ꯐꯤꯉꯧ ꯐꯧꯕꯒꯨꯝ ꯆꯤꯡꯈꯠꯂꯛꯂꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯄꯦꯅꯥꯅ ꯑꯋꯥ ꯑꯅꯥ ꯊꯥꯗꯨꯅ ꯃꯤꯀꯣꯟ ꯊꯥꯒꯣꯟꯕꯅꯆꯤꯡꯕ ꯇꯧꯔꯝꯗꯦ ꯄꯨꯡ ꯀꯣꯔꯇꯥꯟ ꯄꯥꯏꯗꯨꯅ ꯄꯥꯕꯒꯤ ꯁꯣꯔꯥꯠ ꯁꯣꯜꯂꯝꯃꯤ ꯑꯩꯈꯣꯏꯕꯨ ꯁꯪꯒꯣꯏ ꯑꯃꯗ ꯕꯥꯃꯣꯟ ꯑꯃꯅ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯀꯌꯥ ꯊꯤꯗꯨꯅ ꯁꯤꯈ꯭ꯔꯕ ꯏꯄꯥꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯄꯤꯟꯗꯗꯥꯟ ꯄꯤꯍꯜꯂꯝꯃꯤ ꯁꯛ ꯈꯪꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄ ꯏꯄꯥꯒꯤ ꯃꯃꯤꯡ ꯏꯕꯣꯆꯧꯕ ꯀꯧꯏ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯄꯤꯟꯗꯗꯥꯟ ꯄꯤꯕꯗꯨꯗ ꯏꯄꯨꯅ ꯇꯥꯛꯇꯨꯅ ꯏꯃꯥꯒꯤꯁꯨ ꯌꯥꯎꯅ ꯄꯤꯟꯗꯗꯥꯟ ꯄꯤꯍꯜꯂꯝꯃꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯒꯤꯁꯨ ꯌꯥꯎꯅ ꯑꯋꯣꯏꯕꯃꯛ ꯃꯈꯣꯏꯅ ꯂꯧꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯗꯤ ꯑꯏꯕꯒꯤ ꯀꯃꯦꯟ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯃꯣꯠꯇꯨꯅꯤ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯄꯨꯕꯣꯛꯅ ꯑꯩꯈꯣꯏꯒꯤꯗ ꯂꯩꯌꯨ ꯍꯥꯏꯅ ꯀꯌꯥ ꯇꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯁꯨꯃꯛ ꯂꯩꯖꯒꯦ ꯍꯥꯏꯅ ꯌꯥꯖꯔꯝꯃꯤ ꯑꯩꯕꯨ ꯃꯥꯒꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯄꯥꯕꯒꯤ ꯀꯥꯅꯤ ꯍꯥꯏꯕ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯑꯌꯦꯛꯄ ꯃꯨꯔꯇꯤ ꯎꯍꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯐꯣꯇꯣ ꯀꯦꯃꯦꯔꯥꯁꯤ ꯂꯩꯇꯕꯅ ꯑꯌꯥꯝꯕꯅ ꯌꯦꯛꯍꯟꯕ ꯂꯥꯏ ꯌꯦꯛꯄꯗ ꯑꯗꯨꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤꯁꯨ ꯎꯔꯝꯃꯤ ꯑꯩꯈꯣꯏ ꯃꯃꯥꯒꯤꯁꯨ ꯎꯔꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯂꯦꯞꯄꯨꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯃꯪꯒꯥꯔꯛꯄꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯗꯨꯉꯩ ꯏꯕꯣꯛꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯐꯥꯎꯈꯤꯕ ꯑꯗꯨꯒꯨꯝꯅ ꯏꯅꯧ ꯅꯧꯅ ꯐꯥꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯂꯧꯊꯣꯛ ꯂꯩꯄꯣꯏ ꯌꯥꯎꯗꯅ ꯏꯇꯤꯡ ꯇꯤꯡꯅ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯎꯕꯗ ꯃꯈꯣꯏ ꯃꯄꯥ ꯃꯃꯥꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩꯍꯥꯛ ꯀꯞꯇꯕ ꯉꯝꯂꯝꯗꯦ ꯑꯩꯍꯥꯛ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯝꯃꯤ ꯑꯩꯅ ꯀꯞꯄꯗꯨ ꯎꯔꯒ ꯏꯕꯨꯕꯣꯛꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯝꯃꯤ ꯑꯩꯕꯨ ꯀꯣꯜꯂꯒ ꯑꯁꯨꯝꯅ ꯏꯄꯨꯒꯤ ꯅꯤꯡꯊꯦꯝ ꯏꯄꯨꯕꯨ ꯑꯃꯨꯛ ꯋꯥꯍꯜꯂꯒꯅꯨ ꯏꯕꯨꯡꯉꯣ ꯏꯄꯨꯅ ꯇꯧꯈ꯭ꯔꯤꯕ ꯄꯥꯞꯀꯤ ꯄ꯭ꯔꯥꯏꯆꯤꯠ ꯐꯪꯂꯕꯅꯤ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨ ꯍꯥꯏꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯝꯃꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯕꯨ ꯈꯨꯖꯦꯡ ꯄꯥꯏꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃ ꯇꯥꯅ ꯄꯨꯁꯤꯜꯂꯒ ꯀꯥ ꯑꯗꯨ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯗ ꯍꯤꯗꯥꯟ ꯑꯃ ꯆꯥꯎꯔꯕ ꯌꯣꯜꯍꯤꯡ ꯀꯣꯜꯍꯧ ꯑꯃꯒ ꯂꯩꯔꯝꯃꯤ ꯏꯄꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛ ꯎꯕ꯭ꯔꯥꯁꯦ ꯑꯩꯅ ꯎꯏ ꯍꯥꯏꯔꯝꯃꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯃꯁꯤꯅ ꯅꯄꯥꯒꯤ ꯅꯈꯣꯡ ꯅꯈꯨꯠ ꯄꯨꯟꯗꯨꯅ ꯏꯄꯨꯅ ꯊꯝꯈꯤꯕꯅꯤ ꯅꯃꯥꯒ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯄꯥ ꯑꯗꯣ
เงาจัดไผจังนรกปดมาปันทุกขีกันนี่หายบกีปูนาพาตุนากาสิดลายยังขีเจ้าระบยุทธ์กี่อุลิงไอฮักอิชาปูเชียงใครบดงนะอดูอุบดาไอฮักอิชาปูบาเชียงใครบดงนั้นนิกลามีมหาปูหิงจาบันนี่หายนันนิกลามีไอน่ะไอกินักตะกี้ตรงหันนะหันทุกลามีมาดูอุบดาอีปันอ่างยาวนะไอบุคคลบีนามีไอน่ะสมองวันตะกอลามีไอน่ะหายลามีอีปันจัดละสิไอฮักมาพัมสิดลายบังอัมเดรบุบงนะหายลามีพาริสโลนะฮักนะคุยดะกะริมาตะนะคุยดะไอฮักนะคุยดะกะริมาตะทุบละรวยนะคุยกีดมักสัมปติอาศัยสังบังอับดูภาวะสังขีเกนะคุยในยานิงบ่มาจำได้ผู้บุญหนึ่งซึ่งหลงมหากีตกที่บ่มายามดูนะอ่างดูถึงบังอับดับไอ้ฮะมาฆ่าตาลำดานะดุมทุกลักละมีอีปันกัลลุยนะดูนะมากีมายุนตานฮัลลักละมีฮัลลักละก็ไอ้ฮะการิจาวรามีเสียงนั้นหนึ่งซึ่งบังอับเดรไอ้ฮะอ่างบ่มาคุยรามีสับพมขังดานะมาตำปุนะมักตาตาada butan yang sing lami nong magi mahak laki ni hai bathaja daba hengali nahan makai ipan gida lainingai asida ai gi mana ba itau aduga luina na lai sutam lami ai di matam bada yauram ba makoi gida masat matawi amna lok silami soran matung adu de ai hak lai sutam bana sing ba amata tauram de ai koi ta daga kaina rakwa gi phana kusilak le mahaki masak uda badagi magi mawahi mapau kwanta da badagi nung nang bana ai hak lay bangam lamde angan ba yuki saktambu ururaga kungi labuk lamhanga magi matung induna sanjen changak toki ba pata komda ai na ngaruk pairaga ichil inaw nga thimina ba pik laba paira ba khangpok sang aduda pukthang waitung khangdana jamin thakmina kiba punama hanna ningsinglami sakai badang ari ba thamoy da mathang kai badagi awa ba chaina gi mamita ki ba karamna ko phaba kongam khidi ipan na luna dum tawi itawna jadi imhana macha da gum ningbi adum oina makhoi gi koida makhoi bu koida bangam lamde ta dagi mafam da nauthi sajaba makhoi da sabangamde tuthi manthi bagi mami ama ai gi sa da kusinduna dumak lai da mi man koi jabadu tarani ho kreta kidre kunni chakre u kidre ta dagi mawa mapa amatta phangkidre asumna nongma dagi nini dagi humni mathang chat khiduna numit kaya ni ho khare charak thaklak tabanai ha howatuna chatpa phawang amlaktre ipan imhan itawna aibu layeng birami aikoi ta dabu son batana aigi lining oirami aigi sata apamba amata lairamde aigi yamba yaudaba sangsar arembani matang kuina asum leirubage asumna leiruraga aihak ningsingba thoktre nongmadi mang oi tai bangoi yambagi mahausana kaukiba tomba haiba mingaudu tarami aina yankakibada aigi yambani haiduna kanano ama leblami aihak thajaramde magi murti mioi murti punghong honglamle masagi machu leiramdre mai chak khakum musuk muraba makoi marang somlaba sarugi polang ama oina leblami magi pretna ai bulla loba lak labra khangde na lamdre mahag ai gi yamba oiramle ai bu yeng laga ai gi kok tanan bira duna momon nok tuna yamba lak de na hai asum na hai birami ai na magi makhut pa na me magi mai thongbu ai gi thamoi nung ta che na kolami ai gi yamba na ai bu thadok biramdre amu hanna ai gi na tal leiramle tang break ama ai lo jage ngapi gan ni aigi yambana ibu thadok biramdre amuhana aigi natal lei biramle mahak aigi hidak ni mahak na aigi mai bani mahak na aigi lining ni mahak na aigi imani
ꯏꯄꯥꯅꯤ ꯏꯕꯣꯛꯅꯤ ꯈꯨꯟꯅꯤ ꯌꯨꯝꯅꯤ ꯑꯩꯒꯤ ꯊꯨꯡꯅꯐꯝ ꯑꯩꯅ ꯇꯝꯂꯝꯃꯤ ꯑꯩꯈꯣꯏꯅ ꯀꯦꯁ ꯉꯝꯃꯦꯗꯣ ꯇꯥꯔꯦ ꯑꯩꯁꯨ ꯂꯥꯟꯕꯗ ꯂꯣꯏꯔꯕꯅꯤꯅꯦ ꯇꯣꯝꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕ ꯍꯥꯏꯔꯒ ꯑꯩꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯇꯧꯔꯕ ꯑꯩꯈꯣꯏ ꯄꯥꯕ ꯂꯩꯔꯝꯃꯤ ꯁꯤꯈ꯭ꯔꯦ ꯍꯥꯏ ꯅꯍꯥꯛꯄꯨ ꯄꯨꯟꯗꯨꯅ ꯊꯝꯈꯤꯕ ꯃꯍꯥꯛꯄꯨ ꯄꯨꯟꯗꯨꯅ ꯊꯝꯈꯤꯕ ꯑꯆꯧꯕ ꯌꯣꯠꯍꯤꯡꯗꯨ ꯑꯩꯍꯥꯛ ꯎꯔꯛꯏ ꯑꯩꯈꯣꯏ ꯄꯨꯕꯣꯛꯇꯨ ꯍꯤꯡꯆꯥꯕꯅꯤ ꯃꯁꯤꯗ ꯑꯩ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯥꯛꯄꯤꯒꯅꯤ ꯃꯊꯪꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯔꯤꯒꯤꯅꯣꯗ ꯂꯃꯥꯏꯁꯤ 4-5ꯒꯨꯝꯕ ꯂꯩꯕꯅꯤꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯂꯣꯏꯁꯤꯟꯕꯗ ꯋꯥꯒꯗꯕ ꯃꯥꯜꯂꯦ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯈꯨꯔꯨꯝꯖꯔꯤ